ngarang numidang pung tara rom tabada Thawbal district ki Lelong police station ki manung chanba nganglo tara logi lambida miyoi ama masak khangdaba singna makhong animakta nongmaina kaplaga hundok lamle police tagi fangba pau ki matung ina miyoi adu Imphal East district ki hata golapati maning laikai land number 7 dagi MD Abdul Salam chahi kuntra taret apokpa Haji Abdul Qadir LS itau kawi hairi pau asina hai mahaki makhong animake khopomda nongmai maru ani panbadagi Lelongda leba Nur Hospital da pukatuna laikanaki hairi mahak kanana karigidamak thawoinana nongmaina kaplamdibano haiba khangba ngamdri adubu mahak haukiba numit kharanigi mamangda masak khangdaba khutlai paiba miyoi singna drug karbar tawbaga mari dainana faraga warak watem lambagi thaudok amasu laikre hairi isana iralgi matungina party na pibiramba sairagni paisagi natte nishagi ne aina nishayo lubaini mamangda su party na ibu warakhrabani adu waina lam helaga maka halaga tawrobagi nasi Lelong lo mangada ay khong ani mamina kapambani adu ay party da aina kain thu kain to leite party na warak pirisya isana yana lawjai makata ba party ki wa ay kaina su saloi amtong ay party ki wa ilaga chatkani party na warak pirisya party na ay wo matung amana tawdna ay khong ani magta nungmi kapamise ay makata ba kay gumbay na sidagi ahum lak suba toro pataraga de party na ibahat kane habedo yai sane yana ay ilang lawjage ado paisa party na ay rappa kholakpa kay gumbam ho engonda laite